Ching Ningkhaibada Bolero Yaokhre, Ani Shire, Tara Shokle. Churachandpur District Headquarter dagi kilometer marfugani lom satlagalaiba National Highway number 102 Tipay Muglambi Paringi Swanting amadi Saikwang Village anigi marakta ngarang ayu pung 3 taba matamda Ching Ningkhairakpadagi lambi da lakpa Bolero car ama chingleibak na chenthagi loinana Bolero aduda tonglakpa miyoy ani leikhidre kharana sokapan nangkhre haire thongdok asigi matangda phangba pauna hai leikhidra miyoy ani aduge chapchaba maming matha khangba ngamdre Bolero car aduda punna miyoy taragani thoi tongduna lakhibane thongdok adu thokle haibagi pau tabadagi manak nakpada leiba khunjasingna mi kanbagi thabak chathakhi adubu miyoy ani di kanba ngamhaukhidabane hawjik phawbada Bolero car adu laukhatpa ngamdana chingleibak na nansinduna leire thongdok aduna maram oiraga lambi paring aduda sathok chasin tauba gari kaya lambi paring aduda panduna leiri haire Imphal Jiribam lambi dasu Ching Ningkhaibadagi lambi phawna khidre National Highway number 37 Imphal Jiri lambi ge Kaifundai Luwangkaw amade Poinam wangda Ching Ningkhaibadagi lambi phawnadre gari kaya marum lambi da panduna leire handak nong leptana subadagi marang singi laibak thiba thokdok yauna highway sida Ching Ningkhaibagi thokdok leptana thokle District Administration none na phibam masidagi section thorang lakhotpa oina highway sida chatana bakhangan ba leikhrabane Lawmi singda har phangandabagi ngasi ahing Nongyaidagi Manipur pumba Pung kunmari general strike laukthokre Manipur lengakna Kaksing Assembly constituency yauna Manipur ge Lawmi singda lawda chaina ba yuria har phangandabagi mayokta Bharat Kisan Sangha Manipur pranna ngasi ahing Nongyaidagi hauna Pung kunmari ge general strike kaukhre General strike asibu Kaksing Block Congress Committee na sumapung phana sawgatkani haire Pung kunmari gi waiba Manipur pumbagi general strike ke khongjang asida Kaksing Assembly constituency gi manungchana leiba Lawmi miyam ge khanbiduna club CSO maira paibi amadi tongan balup singna aigi migi thidana khongjang asida saruk yabi yu haina Kaksing Block Congress Committee gi maigedagi appeal tawrakle Covid ki mari suba web haurakle section laudrabade hena awaba mayok narakane ke rajo Hawjik mari suba web haurakle section laudrabade hena awaba oirakane mamangda thokhibagum Amuktang section minarasi haina Dr. Rajona appeal tawrakle lamphel pata leiba Directorate of Health Services ki boardroom da pangthokhiba paugi mifam amada Dr. K. Rajona hai web ahum loikhraba matungda hawjik mari suba web khara haurak e maram aduna mari suba web ki awareness ama pinabagi ahanba awareness mifam ne hawjik mari suba web hauraklebanina mamangda thokhibagum amuktang section minarasi haina su Dr. Rajona appeal tawkhe 2022 की मैट्रिक परीक्षा की फल ngasi लाउथोखरे महिरोई लिसिंग कुंथ्रागा मापन चनी का कुंथ्रागा हुमदोई परीक्षा थाबदा लिसिंग कुनगा मापन चनीपान का तारा मरी पास तौरे कैथोलिक स्कूल कांसीपुर की राहुल लाइश्रमना फर्स्ट पोजीशन तारे बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2022 की परीक्षा की फल ngasi nungthil pung 3 minute kunthra taba matamda education minister TH Basanta Kumar na chief guest oina pangthokpa thoram amada laukthokre examination asida punna mahiroi lising kunthraga mapan saniga kunthraga humdoi parikya thabada first division da mahiroi lising kun sahumga marfudraga humdoi oiduna chada yankai mathoi dasmik mapan nipan oike second division da mahiroi lising mapan ga chama yankai humdoi pass tawduna chada kulhumdoi dasmik ahum oike aduga third division da mahiroi chaniga humpuga nipan pass tawduna chada sino dasmik Taruk nipan oike apunba pass tauba mahiroi masing lising kunga mapan sanipan tara mari oiduna chada umbudraga taruk oike ngasi laukthokkiba parikya gi falasi da lenga ki school singdagi mahiroi lising nipan ga chahum taruk parikya thabada first division da lising aniga chanipan kunipan second division da lising aniga humbudraga mari third division da chamaga kun apunba lising manga ga kun gani thoi pass tauduna chada hompu dasmik mari taruk oike Aided school singdagi mahiroi lising amaga chatruk taraga mathoi parikya thabada first division da chatret ka kunthra second da chamri third division da taruk punna mahiroi lising amaga chama kunthra ka taruk pass tawduna chada humbudra dasmik manga ani oike private school gi oina mahiroi lising kun mapan sahumga tara taruk parikya thabadana first division da lising taraga taruk chanipan kunthra ga manga second division da lising taruk ka chatruk humbudra ga mapan third division da chama ga nifuni thoi punna mahiroi lising kulhumdoi chatruka yankai taruk pass tawduna chada marfu dasmik taruk mapan oike ngasi haidokhiba metric parikya ge fallasida top kun manga rank holder fangkhraba singa dute ahanba position da roll number 46432 Catholic School Kansipur ge Rahul Laistram apokpa Laistram Prem Kumar Singh amade apokpi Laistram ongbe Santi Bala Devi laifam kwa kaithel na
पुन्ना मार्क 543 फंगदुना सब्जेक्ट खुदिंगमक लेटर सटखे अनीसुब पोजीशन दा हेरिटेज कन्वेंट उरिपोक की महिरोय अनी रोल नंबर 45608 नोंमाइथेम दनजित अपोकपा नोंमाइथेम सोमेंद्रो अमदे खोइरोम कृपमयी देवी लाइफम खुराई हैक्रुजम अमदे रोल नंबर 45839 तनिस तोंग्रम अपोकपा तोंग्रम रॉबिन्सन अमदे तोंग्रम पोनम देवी लाइफम सगोलबन तेरालु क्राम लेरक्ता लैबना पुन्ना मार्क 545 मखोय अनिमक फंगदुना सब्जेक्ट खुदिमक लेटर सटखे अहुम सुब पोजीशन दा यूरेका एकेडमी थौनाउजमगे रोल नंबर 31951 मेनेका हुइद्रोम अपोकपा एच श्यामो सिंह अमदे एच जमुना देवी लाइफम कैरक खोंगनांग लेकाय अमदे रतन कुमार मेमोरियल स्कूल क्वाकैथेल हैनौ खोंगनेम्बिगे महिरोय रोल नंबर 43348 जेसिया ख्वाइराकपम अपोकपा ख्वाइराकपम हिलारी सिंह अमदे आर के बनिसना देवी लाइफम क्वाकैथेल हैनौ खोंगनेम्बी अनीना मार्क 543 फंगदुना मखोय अनीमक सब्जेक्ट खुदिंगदा लेटर सटखे मियोय अमा कापलम ले ngasi nungthil huikap amadi uchol gi tainafam da sakang da basingna nan manipuri ama kaplam badagi sire lamjing maira sapam robin hood ke taret subaning sing kumon pangthokre lamdam asigi yalomi sing kanana bagi damakta sangsilakpa khongjang da thawai na pontha pi khraba miyam na lamjing maira mingthol pi khraba sapam robin hood ke taret lak subaning sing thoram ngasi ma ki aroiba yatafam awaching da pangthokre JCILPS na sinduna pangthokiba thoram adu da JCILPS ki convener फोनिंद्रो कोनसमना हाइकत लेकत तमखे रॉबिनवुड की अपोकपा अपोकपे इमुंग मनुंग याउना यामलब महिरोय कयाना सरुक यादुना पांगथोकिबा थौरम अदुदा JCILPS के वुमेन विंग कंसल्टेटिव सिंगसु सरुक याखे थौरम अदुगा मरी लेनना JCILPS की कन्वेनर फोनिंद्रो कोनसमना फोंगदोकिबदा JCILPS ना कट ऑफ बेस ईयर 1951 दा ओइगदबनी हाइबा फिरेप होंगबा लेते 1961 दा ओइबा यारोय ILPS 2019 की दिसंबर 18 दा चनबा हौखिबने अदुबु 2018 दा लमदम अदुगी कांगलुप खुदिंगमकना यानरगा सेमखिबा बिल अदुगे ओना तैनबदा ओइना लेंगाक असिना पुथोरखे रेगुलेशन अदुदा नेटिव पीपल हाइबा अदुगे महुता इंडिजिनस अमसुंग परमानेंट रेसिडेंस हाइना पल्ले अदुबु कनाना इंडिजिनस नो कनाबु परमानेंट रेसिडेंस नि हाइबदु ताकते मितोपता लम योनबा यादबगी मतांगसु याउदबदा नतना रेगुलेशन थुगाइबदा पेनाल्टी करीनु हाइबदुसु मयेक सेंगना पंदे सही सिगी जून कुलुमदोइदा स्टेट गवर्नमेंट की कैबिनेट ने लौखिबा वारेप बिल असिगी कट ऑफ बेस ईयर 1961 ओइगनी हाइना लौरुकलिबा वारेप असि JCILPS ना याबा ngamloi ing 1951 दा ओइगदबनी हाइबसे मतमदुदा चनरंबा पास एंड परमिट सिस्टम 1950 दा मतमदुगी चीफ कमिश्नर ओइरंबा हिमत सिंहाना नवेंबर 19 दगी लौथोखिबा दुदगे ओइना पागदबने मखा तारकपद मितोपता लम योनबा यादबगी सेक्शन अदुदा पल्लिबा परमिनेंट सिंग अमदे JCILPS ना हानादगी तानादुना लाक्लिबा डिमांड सिंग रीएफर्म तौबगा लोइनाना डेमोक्रेटिक ओइबा खोंजंग सिंग चंगसिननबा सेम सादुना लैरे हाइना सुफोंगदोखे हाइरोकता कांग्रेस की वार्कर ओइबा लौमी अमता यूरिया हार पिबिद्रे HBCC हाइरोकता लौमी सिंगना यामना वाना डिस्ट्रिक्ट एग्रीकल्चर ऑफिस ता आधार अमदी लौगी पता फोटोकॉपी पिसिंदुना एग्रीकल्चर ऑफिस तगे हार फंगबा यारे हाइदुना टोकन फंख्रबा लौमी सिंगना हार लौबा चटपा मतमदा मांगजोंना लौमी सिंगदा खंगलंबा अमतसु लैतना नखोय हाइरोके हार सरुकते लोकल MLA TH राधेश्यामना पुख्रे हाइरदुना डिस्ट्रिक्ट एग्रीकल्चर ऑफिस ना पिबिद्रे हाइदुना मखुत डिस्ट्रिक्ट एग्रीकल्चर ऑफिस ना पीबा टोकन उल्लदुना नुंगाइतबा फोंदोरकले वाफम असिंग असि हाइरोक पार्ट 2 मयाइ लेकाइदा लैबा हाइरोक ब्लॉक कांग्रेस कमिटी की ऑफिस ता फमखिबा मिफम अमदा HBCC की सेक्रेटरी KH दनना फोंदोखिबने महांगना मखाताना हाइरोके प्रजा लौमी सिंगदा लोकल MLA ना मिचंग मिखाई नाइदना राजनीति की वाफम थमदना लौमी खुदिंगमक्ता हार फंगली हाइकिबा वाफम अदु हाइरोक ब्लॉक कांग्रेस कमिटी ना हक्सिन लौवी मरमदे MLA ना हाइदिबा वाफम दु तायोनरे कांग्रेस ओइबा लौमी अमता हार पिखिबा लैत्रि हाइखे CBSE की मणिपुरी सब्जेक्ट सेंबदा चाउना सोइबा लैरे सुक सेंट्रल बोर्ड ऑफ सेकेंडरी एजुकेशन कंगलेपा के हायर सेकेंडरी थाक फाउबदा तमनबा मणिपुरी सब्जेक्ट की सिलेबस सेंबदा चाउना सोइबा लैरे CBSE ना एकेडमिक सेशन 2022-23 की ओइना सेमलखिबा सिलेबस असि अदुकी मतिक पिकपा सब्जेक्ट अमा ओइना फाउबा मसिंग थाबा यादबा मओंग अमदा सेमलकले मरम अदुना असिगुम्बा अरानबा सिलेबस सेमखिबा अथॉरिटी सिंगना अथुबा मतमगी मनुंगदा अरानबा सिलेबस असि सेमदोलकदबनी हाइना स्टूडेंट यूनियन ऑफ कंगलेपा सुकी माइकेदगी फोंदोरकले चेरोल असिना मखा तारिबदे CBSE गुवाहाटी रीजन की मनुंगदा चनबा मणिपुरना
Manipuri subject ki oina syllabus asi Manipur gi bosem amasung kosem gi textbook sing asi lauduna class 9 dagi na 12 phawbo gi syllabus asi sembा nei adubu handaki academic session 2022-23 gi Manipuri syllabus asi semlakpa matamda aduki matik thak hanthaba chanaba yadaba mawong amada semlakhe khudam saireng ani wareng ani khak tamba sina chahi amagi routine management gi chana kanglon adubu karisu laitana khanba made Manipuri subject asibu mirai bani lawi haina su phongdokhe Japan gi hanagi Prime Minister Shinzo Abe nongmaina kaplamadagi laikhidre hanagi Japan gi Prime Minister Shinzo Abe election ga mari lainana Japan gi Naragi Western City da speech speeding ay manungda gunman amana nongmaina kaplambadagi kanba ngamdana laikhidre Ruling Liberal Democratic Party gi former leader amasu oiriba Lusingba sina nongmaijing numita pangthokadaba upper house election gi LDP mirep amage campaign ga mari lainana wa nganglingaida nongmai kaplambage thogdok adu thokibane thogdok asigi matangda local police na phongdokhibagi matungin na avegi thabak amade ngaki akoibada nongmai marusing pankhi haire hiram asiga mari lainana Japanese Prime Minister Fumio Kishida abebo grave condition wai haiba confirm tawkhibaga loinana attack adubu minungsi yaudaba tamthiba thawong ama oina yaningdaba phongdokhe thogdok asida senari bamioi oiramba yabagi singnaba lai Naradadagi Telsuwa Yamagami kaubamyo yama fagatle haire local media na phongdokibada fagalbamyo ase former Japan Maritime Self Defense Force ke member ni haire adubu thogdok asida senariba asengba gunman adude chapchaba khangba ngamdre panba yabade Shinzo Abe Japan gi puari da khwaidage sangna Prime Minister gi thaupu khiba lusingba mane Abe bu mahake hawkish foreign policy amade Abenomics hairaga hena khangnaba Signature Economic Strategy ki damak thoidok hendokna khangnare masagi chahi humbudra ka taret subkhraba Lusingba sina lusingduna Liberal Democratic Party bu anirak hanna mai pakhan khe mahakna hanbo oina kumja 2006 da Prime Minister oikhibada chahi amaromdagi hena phampai khide adubu angakpa political gi oiba khongthang amada kumja 2012 ta amuk halaktuna kumja 2020 phawbo power pai khe tungda mahaki haksang gi oiba khudong sadaba leibadagi thabaktagi potha khe adumapu mahak Japanese politics ta powerful figure ama oina ngasi su launare aroi bada tabiri bapum namakpu thagachare